Kurumjari ISTV News Ming Tabi Punong Putaram Lok Chiring Asi Maru Pausing. Tribal Affairs and Hills Department Mato Fazana Togdamana Sing Tam Ani Marakta Che Nabathole Haina Opposition MLS in Maral Secret. Transporters in Talib Davi Sing PWD July Tang Ani Digi Makal Kudim Kigari Sing Sen Malep Lagani Amasung Medical Director Ki Makada Lariba Food Safety Department Maming Tangaire. Housing Mapu Pau. Tribal Affairs and Hills Department Mato Fazana Togdamana Sing Tam Ani Marakta Che Nabathole Haina Opposition Ki MLS in Maral Secret. Masisata Kiba Manipur Bidan Sabagi budget session ki demand ahum khanar pada opposition MLS na cut policy move tarpa marilena wafmasi fongdok na kibani demand sing adudi tribal affairs and hills department lupa crore chamri kuntaru henba stationery and printing lupa crore manga henba madi IFCD gi lupa crore chanepal humpu henba ki budget ni MLS Sam Kumar na hariba department asida MLS na forward chatlaga hangbada fajana response tawdi haina maral siki scheme amadi project kaya mapung fana media da khangalaga chingmi singda chaktung fajana phanganba chungani ADC da mai palaba miu singi sakti amadi mathaw fajana sinaba changi amarumda tampa ke lamkhar da chingi election pangthupudi yausil pasi sarkar matam chana yengsiloba chungani nakhai sengogdrabadi manipuri oina awa mai onagani phongdokki MLA RK Mona Mini India Oriba Manipur Department as scheme kaya tampak labor tribal sing saktung chang manan fangbangam dre Minister Madi MLA ga nagnabamiyoy kharada saktung phanglaga chingmi sing film phagat pa oithoklo haiki Opposition gilusing ba Dr. I Ibohol Bina Hausit Sarkar na sakhanglaba tongan ba tribal jati kundrom doi lei kundrom doi sigi manungda gazette yawriba any mizo amadi any cookie hariba asigi mamang da yawriba any have YSC kaktat ba chungani Department asi da thadar giba fund asi atay yengnabada karisu tade asingumba budget system asi chai kya gi mamang da chana duna laklam labadi faranggodavani ADC gi makhada legedaba DRDSC yamna maning tamba amagumna leiba sui maram chade yamna wana ADC gi election pangtupo loraba matungda makoi da sakti sinadaba haibasi aran bani makoi mathok chumna tohon machangi hill area committee amadi ADC gi role kari no haibada chamna fawi masi ko honarba yengsinba chungani phongdokki amaromda loktak lake irrigation system asi asoiba leibana law uriba singda kudongchadu kya thengnari nongju tha yausilapa loinena manipur isau thoktana ba IFCD na kari plan tawri haina ministry puning singsinaki nong khazitang subaga bawpara yauna secretariat amadi imphal mayol singthumbasi kanana yengsili masida ohom purko chungani haiki ngasigi demand sing asi khanar pada MLAL ibomcha TSB Sojit Samuel Raisom P Brozen amadi olkoisu saruyaki Transporter and Drivers for Manipur na taliba tungan Davi Singh lak leba July gi tang ama faug manung da pitok trabadi July gi tang ani dagi makhal khudim gari sing sen malep lagane hairi ngasi Manipur Press Club da pangthok ba paugi mifum amada forum masiri yawriba All Manipur Tankers Drivers Union Manipur Driver Welfare Association Manipur Interstate Bus Association Highway Truck Owner Welfare Association National Highway Yankai Humdoi Contractor Truck Owners Association amadi Manipur Interstate Taxi Workers Association using Saruyaki National Highway Yankai Humdoi Contractor Truck Owners Association present KS in Awuna Fungdo Kivada Kanaguma Mui Karna Forum Advisor Bope Chandra Ghosta Aki Akang Piba Amadi Ayerpa Pibu Gitabasi Chatabiginu Makatana Chatar Patuklabadi Gari Chema Fawale Kone Haiki Poaching Bapu Lebla Gadi Manipur Praja Singda अखोई थाउलीदा लुपासनी सुंगो यो थोगरकनी सिंग किलोदा लुपानी फुर चारप याय मरम मदुना मणिपुरदा लैबिरिबा तोंगान तोंगानबा खोई संस्थान सिंगना मा मागी अपाम लंबिदु फंगना फुनाबदा कनागुंबे एसोसिएशन अमगी अतमना थेतन तौबिगनु कईगुम थेतन तौरगदी खोई ट्रांसपोर्टर सिंगजु सबचाबा मसिगी पाखुम पिजगनी हाइजरिबा Transporter and Drivers for Manipur Advisor Bhupen Chandra Ghosh na highway ni sida interstate bus service toriba transporter singda sarkar matik saba saksal thorang amata lokat pidre highway ni sida punna gari kuntraupal mai sakhiwi manungda gari taragi compensation pidbasi pitokadabani security ningthina thamdabana driver amadi owner singna awaba kaya mayoknari police maram chana tax kya lori Highway Protection Force athubumatam da thamduna awaba sing asi kon manaba honagadabani hauzik chathariba session asi aroiba numitang ama fawgi manungda transporter sing na taliba davi sing tabak to onthok trabadi transporter sing na makhal amatagi service tawroi hairi adigi atopa wafam amana police na illegal collection station sing de tawriba sing che masi gesu thimbiyo athubumatam da hariba thabuk sing je pangthok tardi laliba tar ani dagi di krep ama lawraga tangani dagi de koi starting down
starting down strike che chanthel la pai ai sarkar na athu matam da phire paman logduna masi mayam gi praja gi interest ta ade transportation jum sibiba mi heng yamba private jum sibiba mi heng yamba na athu matam pangthok pi wa tin Medical Directorate ki makhada lamfel gi RD Wing Complex leriba Food Safety Department asi mathau ningchina pangthok pangamde maming to ina department asi leri Food Safety and Standard Act 2006 asi haukiba lisingni taramatoi gi August ki tang manga di chanaba haukrabasu Manipur fund leitaba amadi main power wapana district amagi Food Safety Officer amakhakna Food Safety gi thabak sing yangsili ISTV News na department asi machin chatpa officer amadi phangba pawgi matungina department asi ek ki matungina full time officer mahakot badu housing medical officer amanda masigi thabak torum sing pudun lady amarumda Food Safety ki special court Food Safety Tribunal leijabana ayo bathabak lokar pada kudong chadab kaya mayok nare hanak chandel amasung thawal district gi phakiba hidak manage polam sing batangda senaba sing makata na ayo bathabak lokar pangamdre State asina yoliba substandard oiba chana polam sing ain gi matung na far payarbasu main power wapna miyoi kaya na Myanmar dagi tuan polam sing pusilaktan Manipur fung kaya da yorm gi thabak chatari nakalam romda state asigi leriba food testing laboratory asisu kuzukulai wapna karingma posak ama test tawna hona bada reference laboratory oina Pune da thaba gi thabak chatari masida makata na chay na balak badi Kolkata da leba notified laboratory asida muk thaduna changyeng tabu thabak chatari masina maram chana posak ama test of matamda Luisana Buhonabada Wabakaya Mayoknari Powasina Makatana Information Education and Communication IEC Awareness Program Prasasing Pigadu Fungi Awat Palabana Miyamna Put Septic Maram the Kangwi Changyam Lemni Ega Simatung in a Chinjaka Marilan Bakarbar Tobusing a license somebody register Tobu Matok Tarbasu Nasi Pau Ayama Musina restart Tok the Amadi license Paidana Chana Polumkaya Yormakitaba Chatari Songlong da NSN kegi militaruk sikibadu Assam Rifles na farga hatkim naina Committee for Alternative Arrangement UNC gi Vice President Asin Phau gangmaina haikre masi Rims ki mokta sibak sang singadu purakpada pausu unabada wafum smana thamgebani laikhidaba mius ngadudi none dagi rajang leng khopum dagi chujang lung apokpa kefu khin tausem dagi rekam pau apokpa kangdim lung tausem dagi abam oinam long dagi majadai amadi tausem dagi ngobi ni Asin Phau gangmai na makata na tara suba sam rifles ki major gagan na chatkiba tang kunitho gi nungthil da longmai village dagi makoi singasi puru matung da sasin na banumai kapagi thodok ta hatkibani Assam rifles thong asi yaning de thodok sing matang da Naga society na tumina lesiloi hairi glaring example how the fact encounter took place. We received reports from the families and the people from Lombai that those cadres of the NSNK went to the Assam Rifle camp in civils, but when they were found killed, they were dressed in camouflage. This is all state-managed fact encounter. This is the clear example how the Assam Rifle has played their old tricks again. We have not yet decided, but Naga people will not remain silent because NSNK, NSN, IM, NSN, KK are all under ceasefire. Higher Education Department piba guideline gi wangmoda first semester da ming chanbagi process lana taromgi dama JM College of Arts amadi Imphal College gi admission tawi thaba MSU na tingjin kre ngasi MSU headquarter da pangthokiba pawmisu unaba amada MSU gi SRD secretary Manjit Sarang themna phungdokiba da handak chahi gi oina first semester da ming chanbagi thabak chathariba college sinkhar da yengsuluba matamda aran mong da chathari haiba sikhamang rukhibani adumapu JM College of Science amadi GP Women's College onedi niyom chumna chatharamki Higher Education Department Tokiba Office Memorandum amagi matungina entrance test da phanglakpa mark tagi chada yankai amadi 12 parikha dagi phanglakpa mark chada yankai punsinaraga merit list da khangadabagi mahuta 12 da phanglakpa mark tangkhai khaidolaga entrance test ki percentage ga punsilaga ming chalamgi thong chacharamani Hiram sigi matang da college ani sigi principal da ai bachelor piduna nauna mu review tawna bawafam thamkhre karigumba review tawda batarabdi akan makhongjang sangsingani Atop college sing the Sumakata na Bing Chanbaki Tongo Chumna Chatavira Habadu Yangsingani Hairi. Okay, the Pangtok Liba college in Pangtok Liba exam the Kama Pangakanda Loba, Sirakanda high river process, Chatnavia, the process over. Other Kanda
हाइब कॉलेज से एमसुना मिशन की प्रोसेस लेपीनब एमसु साइडगी अकन मफम थमजरी वाइस प्रेसिडेंट सुभाष चंद्र ना पीएमटी एग्जाम पांगथोक मतंग सरकार पेरेंट्स अनी मरक लेनरब चेनबसी लोइसिनबिन अथु मतम मैरोसमु मेडिकल तंबगी खुदोंचाव फंगनब होनद्रबदी अकन खोंजंग चंगसिलगन हाइरी थु मतम वर्षन पोकनब अखोई सरकार की मैकैदा अखोई एमसुना अपील तौजरी यामना थुना अखोई मा पांगैसु कंगाउनर लेबा मसांगैसु कंगाउनर लेबा फिल्मजे से एमसुना नुवाइतबा फोंदोकसे नोएडा लाइक तमहनगनी हाइना नमथाक तौदुना पुनर होनरबा अंगांग 38 चाइल्ड ट्रैफिकिंग मते चही मंगागी ममांगदी नोएडा लेबा फादर एक्नेल बाल बाबन दा माइ मसिंग तमदुन लेरकलबा ngaktene हाना ngasi अंगांग सिंग अदु mama pa singna sengdokre nord eos de leiba hotel pintu da pangthokiba pawmisung na ba du da angang 38 gi mama pa sing ayamba yauki ngasi nungthil pung ani dagi hotel asida mama pa sing ge apun mafum amasu pangthol matung committee ama semlaba matung da pawmisung da wafam asi thongkibani mama pa sing na phongdokhiba da hairiba school asi CBSE na recognize the school amani school si tasingna leprosina narba sex worker orphan semi orphan amadi HIV loina hingliba ma pasingi masama sungsing lemna laik tamhanba pandam da leijarbasu leitel larabana maram oiraga school si mahima sing tamhalakmani hauzik phawda school si class 12 loraba matungda BA loikiba designer oikiba loina ton ba Delhi ki maming leba college sing da mahi tamasu yaukre thangmai ban uripok sagol ban churachanpur sugnu amadi ton manipur ngam sing ri mairoi kyam Tamli Amaromda mother Lucy Niang na makoibu child trafficking tono puramani habdu pau fauno wat padigini hena akupa marol khangal gadi committee aska unaduna wariota isana si hairi yamna free oina tholakpani aduna koina hutipudi magi document mayam sunaba loi lejare angji smai tona kidnap tona pubanate angang ji akoi tasengnai isa nupi ahanji class 4 degi jangbani ji class 12 kare 2005 ta jangi bane bai isa nupi ahanje aduma ji class 12 kar bani aduma 12 thaga daba matam modani na mamilu sisu magi marale te magi sobebu magi ai card yaudaba du khabdani mamilu sisi mana nga jimbu farga pogya tu to ke haipan na jade hanba ija singbu puraga mana hanba chapsi 2000 da chapani District Institute of Education and Training Diet Churachanpur na sinungasi Churachanpur gi Diet Office Complex da untrained elementary teachers singi mandatory training gi matang da sensitization program pangthokre tharomasi da Autonomous District Council Churachanpur gi Chairman Lamkhan Pau Guite Autonomous District Council Churachanpur gi CEO Manuam Singh amadi ZEO Churachanpur Joseph Lal Ro Thangna thorom gi maru ba me sing oiki Untrained elementary oza singi nongmoiba district level sensitization training asi moirang leba diet center da supang thokre thoromasi da ZEO KCI ma diet ki in charge Isor Kumar yauna miyoi kyana surya ki hausi attend break matang April tang tara da singjama wai khom lekai leba nomai kapam ibom cha chai humphumnga rom surumi ma yumdagi thokhibadi thiba khangna lerakpagi matang da lekai adu leba miyoi ni faduna NSC pan jail thamliba simara leitaba miyoi ni ibom sa mangkhi mari lende hana miyoi NSC manungi miyoi singna hungdokre ngasi Manipur press cup da pangthopa pawgi inform amada ibom sa mangkhi ba mari lena na police and father jail thamliba wai khom lekai di yumnam samu amadi mahaki mamanaba songtham santi kumar gi imungi miyoi singna phongdokibada ibom sa hai si lilong hauribidi laglaga wai khom lekai de lebini mahakari driver ni sei kulongi mamang de accident thopadi makhong chatpa yadanu lebini makinupi peto jiri parking da la yolaga lebini makhoi ni toini khanaba chainaba thoi masi wafum degi ibom chama de makinupi ga khanaba degi April tang tara da mayum degi thokibini mangki gi matang da maki loina bi peto na thina na bahona kide lekai de su wafum mata khangan kide Police satuna miyoi ani sinal pallak manga pinana ba famne hana maral seasonuna miyoi ani sifan kibani ibom samang kiu makoi ani ga kari mahiramam ta damari lena de hairi Indian Red Cross Society Bisnupurna Royal Academy of Law Oinang Puna Sindra Manipur Legal Service Authority ki mi makhada nomo oiba legal awareness program pangthokre Manipur Legal Services Authority ki member secretary Guneswar Sharma Red Cross Society Dr. Y Mohan yauna mari lenmi kyana surya ki Guneswar Sharma na phongdo khibada mobile phone na husu Manipur tonga ton makhal crime kaya thorp ki machak oheli Prosecution Director Tej Kumar na Manipur nupi ki mayak chathriba crime ayamba nisan mar moiduna tholakpani haiki Manipur State Kala Academy Sindhu na mapolak suba Manipur State Arts Exposition Palace Compound Labor State Art Gallery danga sidek hokre Art and Culture ki Commissioner Dr. R. K. Nimai Director Sobita Manipur State Kala Academy ki Secretary Bideswar Sharma na haudok ki thoram da saruyaki Bideswar Sharma na haikibada
exposition asida khangalaba award manga khangatuna makoibu kai khumnagini academy sina ngamba selimana su yauri award singna atopa state singa lamba tawnaba ngamnanaba academy sina honeri haiki makhata na anuba horiba generation sida su lam sida sangsilap pakala ama lae masina khone exposition tawba aduga annual exhibition na chingba tawba sigi pandam se khoi mai pae na khanjale Soraren Repertory Theatre na sinduna Thasgi Taradi kun fawo chathakiba tarulak suba Summer Camp Children Theatre workshop masi MD Holo Lusin Krelo Simgi Torom the Theatre Center Manipuri President Warepanaba Theatre Critic Theatre Playwright Buddha Singh Tham Yang Tuan Tuan American Suryaki Toromadu Angang Sing na Sanaba Drama Masudki Warepanaba Angang Sing the Lamdamaski Nat Culture na Jingba Kangan Bibasi Yam Darkar Oi Makatana Manipur Sarkana Sana Konong Semsin Gini Haribasi Lamdamasi Oina Culture Amadi Identity Amadi Authority Si Chana Konong Oiri Ain Amatanamasi Authority Buka Kibilatri Chief Minister Amadi Governor na Lamdamasi Culture Amadi Identity Nate Lamdamasi Culture Goiba Chay Namba Amalakvada Sana Konong Pandit Loisingna Sangtai Nagani Sarkana Sana Konong Loksin Bibasi Lamdamasi Culture Amadi Identity Mutanaba Honabani Aikogi Mank Gidoriba Iral Bukan Janawidama Miampuna Leminaba Matoktai Hairi Manipur Sarkar Sana Konong Losinanaba Loki Warep Handu have Davida Sana Konong Sangut Lupna Sana Konong the Wakan from Chatakre Kongzangasida Civil Society Singi Imakiana Saruyaki Wasaki President Ibetombina Sana Konong Manipur Sarkar Losinamahonaba Yaro Haiki Ibobi Sargana Lepiba Lokiba Warep Asia Handopi Hajaman Marandi Karigibanda Labak Nintona Tawayaba Taurum Kayama Kaklay, Itias Nanadaba, Madi, Maru in Hayabamatamda, Patre, Haiba, Santidas, Gosagi, Matakni Hybida, Himamato hanging already. Mana Loiba, what I say, I could lepi by Emily Mumana. Unama Cantabinaga, Wapamase, Compamase, and Dr. Taragadi, I could Chanakun Kanba, Sengat Sagapa Lupna, I could Jangela Ibokunga, I could Lieutenant Jangela Kigani, Hanju Haloi. Samuro Little Master Higher Secondary English School Tamba Yung Khaibam Salman Bahukibut Tang Kun Ginimidang Pung Tara Makharum Tamatamda Combined Force na Hiang Tang Tarahai Konjil Awang Likai de Leba Mayum the Father Pukraga Palki letterhead amadi hand grenade amaga loinana Palki Kedarni Haina Wangoi Police Station da Tang Kunma Twigi Nuntil Pungani Makharum Tab the Sinner Matomu Yaning the Fung Dr. Nagasi Mahamudin Sporting Youth Club Hiang Tang Tarahi Konjil Amadi PI no Public School na Wakan from Chatakre Salman the city of Maral from Yaudam Netumatam the Makut Hadokadam Mark Little Master Higher Secondary School da Class 12 passed Ogduna Lariba Mahero Amani Salman ge apokpa Majibur Rahman amadi apokpi thoibi na maki masa Sri Maral yabungam loi laikai da amadi school gi mioi da hangmuda khangani maki macha da pal ni hara Maral sirbusi pal ki chilinau sina sengdok piro athumatam da masa bu thadok piro haiki anang chi dia dum bat ki nahar sanstala mata ga sumani nei nei magi emission taw bagi phode pasasi kano wana ba hitare ko kha leida bagi sigi da makta matha ba inang suraga Party could demand as when a club had a partition as well Jessica Hamnari Bado. Manipur Sarkar na MBBS BDS ke entrance exam maram chadana cancel tawkhrumatung da health directorate na counseling gi form yonduna admission gi process satrabasi Supreme Court ki megi tang taram the interim order gi mayoktani dandi phangningai oi haina MBBS BDS entrance examination parents guardian association na thokpa chirol man hairi Matam ko chanaba pamamakal gi software sing sinaduna duplicate elector sing kohanaba akanaba tabak paikalag na hana electoral officer o nabagisol nga si secretary leba maka office member pangto papamusu na bada high grade mana khatana high kibada photo electoral gi matang da political parties ngi musing saruyaduna khana nekre mifamaduna electoral asi aso engam yaudana kumna khanaki software gi mateng na duplicate elector khandokpada senapati da khwaidi yamba oina duplicate elector lising tare chani tarani thoi yawba thingna ki district khudimaki apun boina duplicate elector lising taramari chamapal sun nepal leiba thingna ki punamasing asikok na ba thau pai kat pa hore electoral cards ng athumatamda color photo yahon duna piragani mikhal da vote thadaga dor singi manak nakna polling station sing le duna awaba ko lagani masida political party miyam mating pam yu haiki koi mathang da di masi khare hena asak phajawa mongda
प्लास्टिक की कार्ड होना हजी लेमिनेटेशन नतबा कलर फोटो यावना अदुसु नमनबि कोई प्लान लेजै रेशनलाइजेशन ऑफ पोलिंग स्टेशन सिंजे सै वोटर ना वोट थाजबदा नुंगाइनबा मागी अनकों फमदा लैबा मदुगी लैबा बिल्डिंग दो फतबोरगना फबा बिल्डिंग दो होंगोपा Manipur thongliba crime amadi miut minay sing ko nabigdamakta administration of justice mapangal kalan mathau tai haina all Manipur bar association president khaide manina chera koteleba association asigi office ta pangtho pawgin phomam da haikre association vice president y Priyo Kumar su saruk yakiba pawgin phom aduna mahana makhatana Manipur da high court lairabasu judge staff amadi infrastructure sing mapung phana leitabana madugi kanaba miyamna chapchana phomngamtre police ke thizin khosin bagi thabak thoram sing mapung phana fail loire Manipur state punamakta gi khwadi gi case pending level state ama oire rules of law chapna state ama oi nana bohona bada justice asi mapangal kanghan bothau tai haiki je pagal nana bohona bada scientific investigation to na ba aduga rule of law ngat pungam nana ba phajana train to ba amchangi awut ane ni pa mi kun to bu chang di hengalaga bichar to drabanina ekoi sida achum masi phamba yadre Tagel Kongbal Morang Komde Leba Chai Taramanga Kaktangariba Kangabam Anilbu Yari Pokti Rosen Kawami Emana Lalo Udanam de Yahun Kibakamari Lenana Police and Fire Bar Rosen Asi Chera Kota Putor Poda Miyam Tadapu Yaroin Irang Tokre Anilga Popi Pramona Fundor Poda Maki Machasi Hendimen Uhengani Hana Pukraga Lalo Yahun Kibani JSC present is Saubihal Namara Leba Musing Wang Pong Chato Dramatic Java Cherak Piu Haiki Moira di Moria da lay kare hai Moria da lay haraga su Moria da Canada scenery bno karamba mafam da lay bno hai basi angang sidagi rosan sidagi koi asyeng basi khangna na bedam ta koi jesi ma sema ga ngasi je koi laksa bani Sahi humpu surabi somrei khulagi nupi ama amade sahi taratere khaktangai rebi mairoi Arismabu ijat mahan ki batawdok sing asi Manipur Women's Voluntary Association namadi poire lemrol mera pai apun malupna yaning do fungdorli tawdosir channel review sing farga thumata macherak pi gam haina tonga tonga macherol sing asina dabi tawri Manipur sumang lagi thonglen sabi haina khangnaba laikidabi larik embam gambini de aroi bekai khumna utpagi thorom ngasi nagamapal singjbung lerekta Pangthokre Manipur State Sumang Lira Council sun Pangthokriba Thomasida Council President Gunna Chandra Yauna Miyoi Kyana Sarugaki Gari Huran Mani Haiba Mutum Fibo Dege Ayakpam Susud Kumar Ko Miyoi Ma Uripok Chera Kota Leba Taruk Suba Manipur Rifle Sikangbo Mana Faring Asinuming Matum Pungtara Nitho Makairom Tamatamda Chera Court Ki Chowdargi Pulsar Motorcycle Ama Huran Ge Torungaida MR Parties Nifabani Maka Loina Bani Haiba Yunam Huidrom the Huidrom in Aukoba Police Department the Lebemi Masu Tabasi Yaukihana Susul Kumar na Fundoki Education Minister na Manipurgi Mirolama Mahan Gadori Haina MPP Youth Front na Maral Siri First class the pass or Mahiro Kaming Chanba Fang the Badi going out Duna Lady Matam Kurgi Mamang the class in the past or Mahiro Sing Sarkar School Sing the Ming Chanba Loina Fangani Haina Minister Nganki Wafamadu Kantar Matunda Wangang Boram Labadi Afabu Oram Gadavani Mahiro Sing Tungi Kalaga Education Minister Atubu Matangi Manunda Kudung Chavasangasi Konana Ba Policy Putopiu Hairi Ngasi Hotel Infala Farmer Bankers Meet Pangthokre Mahindra gi authorized dealer Amoriba Uripok the Leba Mahindra showroom Amadi Young Farmer Progressive Union Sagol Wan Sindra Pangthok Thomasila Agriculture Minister Abdul Nasir Kadagi Additional Chief Engineer K Manoranjan ICAR gi Principal Scientist Dr. Megachandra Yauna Benki Miyokya Susruyaki Kadagi Additional Chief Engineer Manoranjana Laumi Singna Changdabi Yadraba Post Kama Weriba Tractor Sui Labor Matamda Munna Yangla Fava Labor Tangai for the Haiki Lamfel Sana Kaitili Lambi Sembalo Silagin Haina Manipur Sakana Tazo Pikrabasu Sembalos in Bidabingasi Lamda Madungi Miam na Wakan from Chatolo in a Lambi Tinkre Lamfel Sana Kaitel Development Association Secretary David Na Lagbetang Amafog Manunga Semzin Balway Drabadi Kongzankia Sansin Kigani Haidi Yamna Tajaba Mong Daleba Miam Kangna, Lamisi Lushilagani, Yadiba Kalbertingasi, Simbigani Haina Perectagadi, Madugi Tangnabunumit, Equi July Gitari, Anidagi, Yamna Hingsagi Bahaibutare, Equi Lambi Tokhaiba, Adugalami Chinjanba, Nahena Kandukunga, Singani. File Society Hero Part 2 Kaitilda Milal Mayalo Sangi Makada, Masalo Singama, Jun Tankulum, the Handukre, Thormadu Milalgi, Namtang Lucin Purel.
Naukhomba M Rasmohan Singh Principal Hero Higher Secondary School yauna tuan mi kana suryaki amarom dala phupa tera Jupiter Ideal English School sumilal gi masalo sangma hangdokre hairi Naharol Yaifa Thorang Club Okram Suteng na sinduna class 10 amadi 12 ku parikada first division mai pakla Mairo Singh manamathum piduna ikai kumna kre thormasida MLHS Bisorji club ki president as sawa yauna mi kana suryaki Manipur Sarkari Cabinet na Ramlal Pal Higher Secondary School bu nupi khakthi school on thokani hana lokhiwa warep yaning de phongdok tuna si school gi geta school si mairoi amadi oza sing wakan pam chathakre wakan phumadu da tonga tonga play card kya sinaki wakan phumadu da mari lenena school si mairoi moirang them singkai maitina sarkari warep se handopiu makhata na sarkari firab se handok ta batar badi school si thingjilagani haiki Imphal West Commando na pripa ki miohema amadi KYKL gi ama singzamai singa makha Singa Makhong amasung MZ Avenue degi fare hari Pripaki miyo yadudi takhel memum Kiran Kumar chai kuntrani toy apopole kedapti toy basing kongpal singa bam laikai KYKL ge aduna sanawum Sunil alias Sanatom chai kunipal apopo chawo ma Imphal konjak tagini hain Imphal West ki cherol amana hairi hauzik Adim Jati Complex Simerong da medical treatment ge damak laiba ukhulgi somdal khuldagi ringthingla khamrang apokpa laising sang Kamrang Chai Nifumapal Rom Suru PSC ngase yupung mga makharom ta matamda Adim Jati Simerong degi thokhi de thiba khangre mak thokhiba matamda higo masugi furit amaliki angang masugi fanek ama setki phut manga enchi anirom wangi kanagu musin hariba miwesu tekna birabadi Adim Jati Chimerong deleba em thanringam nataga manak na police station da khusina biu hairi Citality Horticulture cum Sugar Cane Grower Cooperative Society na Sinduna Kaksingi Life from Longnung da Ahanba Mangrove Festival Torungarang Pangthukre Toromasida MIN IPR gi Parliamentary Secretary K Mega Chandra Kaksing Kendra gi MLY Sur Chandra SDO Kaksing AG Sharma Su Sargyaki Festival asida haino masing yamna yonba Lomi RR Najari Kaksing gi M Ajad Amadi and Memsa Life from Longnung Natakre Hino Makal Yang Putokpa Mioina AP Cultural Society SIS Okendrajit Natakre Festival Sigi Sargomoina KBK Tawali experts in Matokram na Hino Hena Putokani Habi Matangda Wanganki Hauzik Sanabagi Pau Amu Masigi Sanawi Pauda, Uzbekistan ki Tashkent na pangtukiba ahum suba International Jit Kundo Champions Solution ni tarahum doida KZ Yankai Taruktagi Yankai Mapal Faugi Junior Girls category the gold medal fanglolabi Moirangthem Sonia Amadi Mahaki team coach Moirangthem Ibomsa Opui Thorum Ama Ngarang Yaripo Pisnu Nahadaleba Divine Life Club na Sinduna Club asik saglen na pangtukre Karomaduda Yas ki Parliamentary Secretary MP Triviraj, Minor Irrigation ki Parliamentary Secretary K Mega Chandra Madi ati masak na mi kyana suryaki. Taronga mari lenen na Minor Irrigation ki Parliamentary Secretary K Mega Chandra na Wangkhem Kendra ki manungda afaba sanaroi kaya thorak pangamna buhona si Malem ki thak ta mai pak na medal fanglolba sanaroi kaya da sarkar sina kana mieng changduna piba yawa mateng pigani haiki. Pitriviraj na gold medal fanglolabi Sonia ki dama Manipur Sarkar akana mieng changduna paikar paya thau paikalagani ko sibom sagi ona sumang na housing toriba thaba asre kari kari tabu yabage yengsingani haiki Nerokana Sindra Numitarani Satagada goalkeeping course Hasidagi Sangak from the Leba Nerokagi ground the MLN Birenam the Amfage Secretary Ranjit Roina Haudukre July Marifa Chatagaba course Asida Chahitara Taret Matakin Pamasa Taramapalam Dinupi Masa Mangana Sarugari AFCC goalkeeping level 2 S Prema Kanta Singh Nasib instructor Aduka assistant coach Oina Churchill brother gi Lalit Thapa Palim Erogi S Poiri Amadi AFC license L Roni Balana Sarugadra Tuanto goalkeeping technique Takli Haudokui Tormaduda Nerokagi Secretary Amani Mohonna Nerokana goalkeeping course si Sinba Handakesiga Nirak Subani Matung Tarak Pada Susina Nabahona Gani Haiki Amfage Secretary Ranjit Roina State Asigi Football Sanari Basingi Marakta goalkeeping Masing Hunter Pasida Nerokana Karingma program Sinbasi Puning Tawungaini Haiki Jammu Kashmir gi Dras Thasi Kunmapali Kuntra Pang Tukadriba Lalit Suri Polo Tournament Saruyagata Manipur gi team da Sport Kids Sing
Yantokre, Pangtokodriba tournament Saru Yagdu team Chakadriba Sigmari Lenangasi, Manipur Horse Riding and Polo Association Sinamapal Kangsibunda Pau from Supangtokre, Madrid Association's President retired IAS Buddhist and the Vice President Dr. K.S.I. Sarjit, Colonel Ranjit, Secretary N. Norin Amadi Manipur, Equestrian Association Dr. Joysu Saruyaki, Puna player turret Amadi official Anila Saruyaba team Asida Association Maikadi follow stick Amadi uniform Amadi Texuna Chingba Yantoki, Tournament Marilena retired IAS Buddhist and Manipur among the Pangtokiba Lalit Suri Polo Tournament champion Oirapa Gambagum. Handaki Manipur team Asinasu champion Oirapanganguni Habi Asa Chauna Lay Haiki. Manipur Hockey Association General Secretary Waribam Herojit Nasayu, Angan Madam Masagi, Anaba Amadagi Maki, Pona from Larry Imam Laikai, Maya Lyrical Counter Lakidre, Mark Lakidaba Association Asin Awawa, Fungdurkli. Luang Pokpa Cricket Stadium Chatariba, Brazabiari Paul Amadi, Gobin Paul Memorial Cricket Trophy Sasanika Mesa, Trau Cockatiel na YWC, Passway wicket Maple the Twicre Mesa Sida Traugi, Genius na wicket Marilog the man of the Mestaki. Manipur Fencing Association Sindhu Kumalampak Indoor Stadium that Lagliba July Taram Digi Mapalak Suba Governors Cup State Level Fencing Championship Pangtolagani Masigidamak Form Pisin Biga Roiba Matam Lakliba July Nepal Fawani Manipur Mountaineering and Trekking Association Sindhuna Thasi Kunitoi Digi Chatkiba Juko Valley Expedition Team Masi MMTA da Tunguna Okre Minutong Leba MMTA gi Hol Pangtok Matuda Association President Dr. L. Surjit Amadi Secretary Chandra Kumar Su Sarukyaki Expedition Aduda Puna Mio Budrana Sarukyaki Basinda Juko Valley Fawa Gari Chatpa Yargadi Tourist in Lakpa de Hena Kudong Chagani Masida Guest House Masargadi Expedition Lakpa in the Kudong Chaba Fangani Handak Juko Lili Ngana Salambana Expedition Sigi Team Namapumpano Wupang Batanatana Pendaba, Fondo Pugolina, Fosida Sa Tanbat, Tingbina Mari Lenabsing the Afil Toki, Tormod Dr. Surjina Valley, Sida, Mosin Bamadi Malingo in a Hawano City or Malakuna, Juko Valley, Matamchana, Sataboigini, Matamasibu Lumna, Lobugolina, Equipuna, Masi, Tinana Buhona Sihaki. I see air Lampel Party Fangba Paugi Matuinasi, quite the Saba degrees Celsius, control the quite the degrees Celsius, Kunito the Smith Manga, Nung City of Western Maningi Chang, I the Chada, Merfumapol, Nung Tilden Chada, Yankataru, Nung Takide. Hosero with the Maru Pau Mona. Tribal Affairs and Hills Department and Matu Fazana Togdavana Sing Tam Animarta Chain Nabatole Haina Opposition MLS and Maral Secret. Transporters in Talib Davis in PW July and Idiki Makakuri Gari Sing Chen Balep Lagani Haidi Amasung Medical Director Ki Makadala Riba Food Safety Department Maming Tangare Hauziko in the ISTV News Mata Solution Jere Ming Tabi Punumpom Kana Kurumjari.